Manipur Police Control Room dagi thadorappa cherol amada haukiba pung kunmari asida mafam kharada khongjangna chingba thogdok khara thokrabasu mapung oina security force na laksinduna thamba ngamki National Highway 37 amadi National Highway 2 da lamdam masigi tangai fadaba nongmada changdaba yadraba Potlam Puba Gari chamaga humfudra nipan amasung chani ge sugna ani Hairiba Lambi Asida Apanba Yaodana Pusillakhi makhatana poche pusilaknaba khudong thiningai oiba mafam kayadasu security force na akanba chekshin thorang lokhatki Manipur gi district pumna Pamdaba Togdok Tokana Bagidamak Punna checkpoint Chamaga Kuntra Tarukta Achet Owong Sing check Tobada Jingnaba Tamamasung Jingda Punamioi Jahungatara Fagatuna Wahong Pang Jathaki Hai Miyamna Senjin Sadinba video Amadi Aranba Powda Tazabiganu Amasung Achumba Sengba I Pau Khangbiningabasu mobile number 9233522822 da call Tawiratuna Khangbiraba Yagani Loinana Lakiba Kuchukulai Singsu Achuba Matamda Manangnak Police Station Natraga Lengaki Security Miyoi Singda Sinabi Yohainasu Manipur Police Control Room dagi thadorappa cherol amada hairi